Hairengi Taramathoi Panba Ayuk Yenda Anganbada Tanaubina Machasing Tuition Taubagi Tindok Luba Hanjilakbada Mapuroiba Ibohalna Machanupa Yaude Sagai Mutlani Haiduna Chairi Ngangli Macha Piba Yaudabagi Maral Shibiri Chaibiri Chairam Nganglamba Loiraga Ibohal Imungdagi Mapalda Thoki Adubu Asoibasi Nupi Kaktara Nupagi asoibadi yaudaba zatla haina hangningli madu hangnabagi pangaldi mangonda karisu leite asum khanna khana mapam lamdamgi haurakkhibagi wa ningsingluri lamdamdugi mabung mopa singa mahakka loinarakhiba machanupa machanupi khenana yoglakpagi waribu nauhaunana ningsingli tombana laimahal Nachanupi Tanaubina Kadai the Chatkrabage. Chak Thong Paushu Tauduna, Mabungo passing school can and about Tarang Taudribra Hochipo. Laimahal. Ho school dagi, Yum the Taurau, Farau Haiduna Pirak Male, Madu Tauringa that Chaksu Tina Tongli Dana. Haina Konabasu Iaya de Madu, Mana Topa Matawe, Kari Toklagadabano Kangre Taurise. Kari no Mabu Lirik Tamba Toklo. Imungi Chakthong Paushu Tauro, Pisa Lonsa Tamlo Hiraga, Kadino Mana Tauribasibo. I did Nupina like Tambase Subam Pam deco. Nambu Karangang but Sabatone. Ho, I so hide bane. Nupina like Tamdana, Kari Kanaga Tauribanona. I coisu Ima Ipana, Nupina like Tamba Mangi, Hiduna Tamzarakte. School Kabi Imana Bikayagasu, Mangi Hiduna Tinalaktie. Tanobi, Karino Ima. Pabung nangangaso imana khara phataga dra hairaga imana bigi mama mapadi nongmata lairik tamba to haide makhoida aikhoigidi ima su pabung su aibu lairik tamhanba amata pamde aina metric phawbudi tamjage haibasibu kari kairabage imungi chakthong phawsu tawdadana aibu lairik ta dum tawduna leibasu nate ima nangsu lairik sum tamduna leiribadi nabung siga nopa siga karamna lairik tamhanga dawribano nangdi migi yumda leiruga dawribane Nabung siga nopa siga dine yum lephoga dawribani napa bunga aiga se thaka dawribani ima nahak sisu nupini ko karigino asumna khalibasibo aibu ima pabungi hek pokjabana chana tabro karigi so khenana chawyok nawak piribano yamna nungsi chanana leminagadaba ibung upasu nakhoina nungsina handanabagi sambal ama khabire ihe Atai lairi, ngasi se nongmaijingni napabungi phirol singdo sudok samtho adu loiraga chak thongdo ko ngarangi nga atekpa khara leibadu nabunga noppaga da pijau ko ima asuk yamba phirol sibu aina loina sugadawribo adu chak su thonggadawriba tamo su nanau su phi su chamba se yabane khara khara su tawhalo migi imung sing su adum tawbane thabak tabu nupagi nupigi khaidoga som lei Tamoga na naugabu lairik tamba natana atopa kari suri bage yumgi kari mateng pangli bage aidi lairik tamba to hairaka traki badagi imungi kupnom su tawribani phisa lonsa tawduna imung pubasu yauri ahawba mamachi oiba machaga tawbadi nabungi nopagi haidana aibo hekta pizabide leiraga chaba leitraga chadabagi isase ko ngawbu su haure sonju sole leimahal Machanupigi wahai singda khajiktang ikaiba poi adubu chatnabi oina machanupa singbu hena luna tauba machanupi singbu macha oina khandabagi mawongsi kuina chatnaduna laklabanina madu thadokpa pak hek ngamde leimahalna nupaga nupiga bu manaba yabro nabung nopa se sagai lepkadawribane makhoibu miraiba yabro Tanobi mamagi wahai singdu ningsing luraga waroba pokli matam masida mahaki mapuroiba ibohal imungda changlaklaga Tanobi bu kauri ibohal na Tanobi kari tawribano nangbo Tanobi tumlubadagi mikap khangthok tholakpagum khangprek khangi tumdana ngaihak mangluri mahak ibohal na hairai kari no hawjik phawa chak isinga thongdrisina Nacha ningol Phouham singduna nangna tuition tawba chalhalle halak laga chak piu school chatlage hairani kari bukana dawribano makhoibu mahai masing tamhanduna loksit ta khazana thiba haibado oiga dawribani khango
Tanaubi mapukningda sauningba phawi mapuroibana machanupisingshibu machagumna khanbide khallubada adubu mahak wahai amatta khumjabadi ngamjade macha piba yaudabagi mabu maral shibiri mapuroiba ibohal numit khudingi yu thaknabagi paisa lauba amadi ot panaiba kaya tauri adubu tanaubi machanupa pamdabadi natte mahaksu ningol Bibagi mama oiduna machanupa machanupishu macha ngaktani haibadu utningbani adubu nongdambana madu mangonda tambiramdre mahaki mapuroiba leirabasu mangondagi mateng amatta fangdre adugi mahutta ngangba chaiba tauribadu mangaire warabasu wana machanupi ahumbu mi amamam oinaba semge khali ningthina sembirabadi machanupisu afaba mi oiduna mama mapagi mateng oigani khali Tanaubi ingkholda mana masing thaduna fisa lonsa tauduna macha singbu matik chaba mi amamam oinaba kanna su nomduna hotnari imungi watanaba su hotnari loinana mapuroibagi yuthak selsu honnaba hotnari mahakna mahai masing ningthina tamba fanglaktabadu macha singdadi tamningba makhai tamhalage khali Yumda su nombadagi hendokladuna matamgi oiba lau shingugi thabak lau lingba khawba kayasu chattuna macha singbu mahai tamhannaba hotnari masagi lau sangam ama leibadusu lingba khawba mi nektanaba hotnajai warabasu wana macha singbu afaba mi amamam oihalaga mapuroibada thabak oina utpa pami maram asina laikai oiba thabak thoram kayadi mangjil thana yauruba ngamde adubu asangba matamdadi aduk saruk yari Tanaubigi machanupi ahal malem nganbi mamagi awaba khangi mapana numit khudingi mamabu ngangbi chaibiba machanupa yaudabagi mamada tainabiba ubada yamna nungaijade malem nganbisu mamagi mateng pangna manaunupi anibusu lairik tamba toktanaba hotnajai angang khara khomjinduna tuition tauduna mahaki lairik tambada changadaba sel tali asumna mapana makhoibu lairik tamhanba pamdrabasu masana hotnajaduna tamnaba hotnari ayuktagi numit taba fawba mapana ngangba sakpana malem nganbigi lairik pabada akaiba kaya piri mashi ururaga tanaubi machanupigi damak khaluraga nungaijade malem nganbi magi class ta khwaidagi fabi mahairoi ama oina haurakhi loina school gi thabak thoram kaya dasu mangjil tharaki afaba satra satri singbu oja singna pukning thogatba hauna sani malem nganbi school da oja singi nungsibiba amadi mateng kaya fangki mahak tuition chatpa khotpa kaya tawkhide amasung chatnabagi paisa su leiramde mahak na khangdaba yaurakpada oja singda hangduna khangnaba hotnai mahak school gi afaba mahairoi oibatanatana school kaya na sinba debate quiz kayada saruk yaduna school gi mingchat su purakhi masiga loina manau nupi anibusu ningthina lairik takpiduna school gi afaba mahairoi oiba ngamkhi asumna nongma haukibana malem nganbi graduate loisilakle mamagi mateng pangna IPS ama oiningbagi ikhau langba poklakli mapana mamada makhoi machin manau ahumbu Phouham ni haiba wahaidu mana kongda ngangba leptri amasung Phouham Natte haibadu thabakna utningli adubu mahak mapabudi yamna kanna warobadi thamde mahaki IPS exam thanabagi matamadu yausilaklami matamgi matung inna mahak IPS exam da Manipur da khwaidagi mark wangna fangduna IPS post ki join taunabagi che lakhi tha kharagi matungda mahak thabak join taurami Tanaubigi lamdamduda nupina asigumba awangba fam paibasi mahaki macha nupi malem nganbina ahanba oirami maram aduna laikai gi clubna Tanaubigi macha nupi malem nganbibu okpo oina mifam ama kaurami Mathangi numita malem nganbi laikai gi club ahal lamal singna oklami mifamdugi mapu malem nganbigi mapabung ibohal oihallami ahanba oina mifam aduda malem nganbibu wahai khara phongdoknaba kausilami malem nganbina mahaki aningba wakhalon kaya phongdoklami
Mahaki wafamda nupi singbu namthaduna thamba chatnabidu yaninglamde. Khunaida nupi oibi singisu hak mapung fana pibiba pami. Lamlamgi mafamgi oina nupi singbu namthaduna thambagi moong kaya leiri. Nupana khutling khunaida makhoi khaktagi oiba chatna kanglon kaya semi. Semlibaduna chumlabara lalabara haibadi kanana su thigatpide amasung madugi mayokta yaningde haiba wafamsu phongdokpa ngamjade. Faklang marina question ba yumdagi mapal thoktabi wahai amagi achumaral phongdokpa ngamdabi kayabu afabini haina thagatpiraga nupi kayagi hakpu matpiri. Asi hai haiduna su nupi bu hekta ahing nungthil naidana chatlaga leisi haiba natte. Matamsi nupi nupa right mana hangadabani haiduna malemgi mafam khudingda launaraklabani. Pangal sonbini hairamba nupi ngasidi boxing da weightlifting da maming leirabi kaya thoknarakli. Ngasigi khunai da nupi bu chingkhatpinaba afava nupagi masing yamdri. Iswar Chandra Vidyasagarna nupi singi awaba kayabu khanbiraduna makhoigidamak thabak kaya taurami. Mawa mapuroiba leitrabi nupi singbu sati mai thaba haiduna chatnarambadu mahakna thingkibani. Makhoigi lemhauriba punsisu soida ngamdana leinaba sinbiki. Mahakna mapuroiba leikidrabi kayabu amuk hana mayum panduna makhoigi punsibu safanaba kaya sinbirami. Malemgi oina nupida shakti piba Women Empowerment gi ek kaya su leire. Aduna adom-adom gi ichanupi singbusu ichanupa sembi bagumna phajana sembiyu. Mifam adugi aroiba oina tanobigi mapa bungsu wahai khara phongdoknabagi tanja phangladuna wahai kharasu hairami. Aikhoi khudingmakna ichanupa khaktana icha oina khanbasi lalame. Ningthina sembirabadi ichanupisu afaba achangba mi oiba yai. Khanthabiyu Pandit Jawaharlal gi amatta pokchebi machanupi Indira Gandhi Bharat ki ahanba nupi Prime Minister oiki. Masi Pandit Jawaharlal na sembibadagi asigumba thaksi yaukhibani. Ichanupa yaude khanduna aina aigi nupibu kayada wahalamle. Aina aigi nupibu ichanupa piba yaude khanduna yumgi sel thokpa thabak amatta yaudaba makai yuthak sel tanduna kayada wahalure. Tasengna aidi ichanupi sing semba yaudaba gumbani. Aigi nupi tanaubi amadi ichanupi malem nganbina sel tanduna imung pubaga loinana mahai tamlakhibani. Aina aigi ichanupi singda minungsigi thaujal utpikhide. Matam asukui basi ichanupi sing mapa leitaba machagum wahalure. Aikhoi na thainagi laikang charaba chatnabi kaya thadokpa ngamnadri. Yengbiyu aikhoi gi khunai asi thong manana chatrabadi afaba khunai ama oiba ngamloi. Nupa ngakta matik charaga mahai hairaga imung amagi macha masu sing sembigadaba nupi singna mahai haitrabadi karamna khunai asi chakhagadage. Ngasi khaktada Prithibida Phauraba Napoleon gi wafam sing ningsinglai. Afaba iba ama piu malem si joy tauge. Kaya da chumkhraba wafamno. Imung amamamgi mahai masing haibi laishu khangbi amamam leiba darkar oi tasengna. Aigi ichanupi singbu mahai masing tamhanduna lausingi mangal phanghanba haibasi khunai ama sembaga pangkhak oi. Ichanupi singbu chap manaba mawongda minungsi yengbiduna ningthina sembirabadi khunai si chaukhatpagi lambida manglomda changchenba ngamgani. Ngasi laikai asina ichanupibu ahanba nupi officer ama oibagi minungsiga loinana okpiri. Ichanupibu minungsiga loinana okpibagi damak mapa oiriba aihakna ichanupigi mahut sinduna taubimal khangba utchari. Matungdasu laikai asida afaba icha isu kaya tholaktuna afaba mingchat purakpa oisanu. Aina Phouham ni khalluba ichanupi Phouham oiramdre. Athoiba achangbalan oiramle. Matawasumna icha singbu amatta oina yengbiduna manaba khunai ama purakpada aikhoi pumnamakna afaba thaudang ama lauminasi haiba wahai kharasi hairamlaga loisinki.